Loyalam E-PAO tabi Bakudimapu Hidram Susmitana Namitangi Pau Pizari Ahamida Matu headline. Doctor Ani Amadi Nupi Amagasu Nauna COVID positive Ore Puna positive case Manga Sukre. Kanan Thadokhannaba Chatpada Governorna MLA Kunmanga da Kari Hairakpage Shengna Paudamnaba Congress da Thadokhannaba. Ahmedabad Krasta Manipur dagi cabin crew member Anina Lekidabada Lupkayana Awaba Hangnarakli. Pausangona Bijari. Doctor Aniga Nupi Amagasu Nauna COVID positive Ore Puna positive Mangasure. Imphal West District Gari da Leba Ladis Hostel Amada Leba Mahiroi Amasung Hostel Adugi Mapu COVID-19 positive Oikraba Matungda Ngasi Dr. Ani Amasung Masagi Chahi Nifumapan Rom Shurabi Nupi Amagasu positive Ode. Handaki web Asida Manipurgi Oina COVID positive case ki Apunma Masing Mangasu Kray. Mari Leneba Singdagi Pangba Pauna Hai Nauna positive Oikraba Dr. Ani Adu Regional Institute of Medical Science Rims Tagini. Amana dentist oina thabak tawbani aduga nupi amana PG tamlibini makhoi ahuma ngasi test tawbada positive oire haina khanglakibani layong khajik utpannatana makhoida ka hena khudong chadaba thokhanba yaude maram aduna makhoi ahuma home isolation tawduna lainanaba paktak piraga halankrai mari leinaba authority na nauna positive oire khraba makhoi ahumga nakna ruba miyusing thigananaba thabak paikhatba hokrai Atena matamgi manungda positive oiba masing hengachiragasu thoidokna mi painingai oide COVID habisi aikhoi miyoibaga sagonaduna leihoragada laina ama oiragani maram aduna asigumba makhalgi laina asidagi ngakthok chenabagi amata ngairaba pambaidi face mask sizinaba amadi khutcha toina hambana oigani haina akhang ahisingna phangdokli Kanan Thadokhannaba Chatpada Governorna MLA Kunmanga da Kari Hairakpage Sengna Paudamnaba Congress da Taksilakli. Arambai Tengolge Army Chief Asem Kanan CBI na Fakraba Matungda MLA Kunmanga Hangnarakli Thadokhannaba Governor da Taksinba Chatpada Governorna Phangdorkiba Wafam Sing Mayek Shengna Miyamda Khangalu Haina Maike Kayadagi Miyo Kayana Taksilakli. Masak naiba miyoi amana phongdorapagi matung ina governor da Arambai Tengolgi thomi singbu FIR panbiganu makhoibu phabiganu haina phongdolubada governor na mahaki matamda Arambai gi Tengoloi amata FIR panba leite haina phongdoraki hairi Kanan phari basedi mamangi lengangna lokhatlamba FIR ga mari leinabani Hiramasigi matangda aihaki iral amata leite haina phongdori haribasi kadai phawba chumbage haiba Unaba Chatpaduda BJP ki Kangbuga Khongbu oina Chapminaruba Congress ki MLA Singh aduna miyamda sengna paudambiyu hari Arambai Tengol ki Army ki Chief Hakraba matungda Housing Maike Kaya digi Tonga Kaya su Lieutenant Sandorakli Tonga Singh adugi manungda Arambai Tengol na pikhatana leiriba Khochu Khutlai Singh adu government sunaba pikhatkadabani madu pikhatragadi afafatagi tekchapumba makhoi masana pujagadabani haina warning tawrai hari Media circle manungdasu athuba matamda chingi amasung tamgi maikeida Manipur lengakta khutlai mayam ama pikhalakpa yabagi oithokpa lei haina ngangnari ngasi maksu ahanba Manipur rifles da nongmai pikhatkani haina paungmi kangbu ama ngairaga leinabasu yauki adubu wafam sing adu kadai phawba chumbano haiba khangdabani na miyamna hojik phawbagi oinadi tonga oina longnari Ahmedabad Krasta Manipur dagi cabin crew member Anina Lekidabada Lupkayana Awaba Hangnarakli. Ngarang nuntil Ahmedabad ki London tamna paigadaba Air India ki plane amana kai khibagi thodokta Manipur dagi cabin crew member ani Thobal dagi Miss Kongrela Pongan Thoi Sharma amasung Kampopi dagi Lamnungthang Singshan Anina Lekidabada Kokomi yauna Lupkayana Awaba Hangnarakli. Kokomina Thadorakpa awa phongdopagi paujel amada hairibana laikhidraba crew member ani adu masagi chahi kullum sudringe digi hauna cabin crew member oirakibani makhoigi manglan kathokpa amasung thauna aduna Manipurgi nahakayada awangba thake aningba apamba amasung thaunabu piribani makhoina laikhidaba asi imung manungi khaktanatana Manipur pumbagi thamoi shokningani kokomigi maiketegi imung manungi awabada saru yari Makhoina laikhidaba asi aikhoigi thamoida adumak ningsingduna lehauragani hari Fox ki maikaidagi su Ahmedabad tagi London tamna paigadaba plane adu kaibagi thodokta miyoi chaniga nipuma thoi laikhidabagi manungda Manipur dagi cabin crew member
Thawal Awang Leikaidagi Kongbrelapong Nganthoy Sharma amasung Kangpokpidagi Lamnungthang Shingshan Anina Manung Matam Sadana Leikidabada Thamoi Shokna Nungaitaba Phongdokli. Loinana Chahi Nauribi Ichal Anina Leikidabada Imung Manungna Thengnariba Awabada Saruk Yari Haina Fox Thadorakpa Cherolamana Hari. Cherolasana Makatana Haribana, Miyoi Pumna Magna Thamoi Shokiba, Ngarang Tokiba, Airplane Kaibigi Thodokta, Laikitriba Singi Tawaina, Taibang Shemba Mapugi Lekolda Ingna Potaba Oirashanu, Miyoi Bakudimag, Tambangam the Bamaponi, Aduna, Hinglingai Matamda Amaga Nushi Chanana Angama Mating Pangnaduna, Hingminaba Habasina, Lamdam Asida Tung Koina Ing Tapapurakani Habasi, Fox Kitazabani. Sahi Ani Helaba Manipur Tholiba Crisis. Asida Manipurda Mapandagi Changlapa Miyoi Kanglup Kharana, Manipurgi Apunmagi Saktamda Singnari Libasing Asi Ichal Anina Laikidabagi Nuai Tabatodog Asina, Amuk Hanna Mahosagi Ing Tapa Pibam Amada Purakpa Oirasano Hari. All Manipur Muslim Student Organization Amasung Thado Student Association Gi Maikidagisu Plane Kaiba Thodog Aduda, Manipurdagi Naha Oiriba cabin crew member Anina Laikidabada, Thamoi Shokna Awaba Phongdorakli. Loinana Imung Manungi Awabada Saruk Yari Haina Phongdorakli. Paugi Marak Thatna Loyalam E-PAO Tabiriba Kudimakna channel Asibu Nungsibiduna like amadi subscribe Tawbiduna subscriber Masing Hengat Hanbada Adom Sumating Pangbiyu. Chuchampur Amasung Mizoram ga Phaunariba Goite Road Sembalosindabana Miyam Wanare. Chuchampur Amasung Mizoram Phaunariba Goite Road Asi Haukiba Chahi Tarataruki Matam Asida Ningthina Sembidabana Nongju Thagi Matam Asida Amuka Hena Miyamda Khudong Chadaba Mayoknare Haina Zomi Economic Planning and Development Agency gi Maikaidagi Pendaba Phongdorakli. Sanglaba Chahi Kaya Lambi Asi Semdana Lakhibaga Mari Lenana Haukiba Jun Mari Amasung Mangada New Delhi Loop Asina NHIDCL gi official singa unaduna lambi asi athuba matamda semba honaba taksinba lekhrei. Wari sanakiba adugi matungda NHIDCL gi maikedagi lambi asi semnaba Madhya Pradesh ki Bhopalda Vestoba AK Sivare Infrastructure Private Limited koba anoba agency ama appoint tawre habigi paudi leire. Adubo hozik phawba lambi asi semba hawbigi thabakti hawdri hareduna athuba matamda lambi asi semnaba mari lenaba singda taksilakli. Loop Singi Kongjangda Mahiloi Shang Tingjin Bayaba Kongjang Tongbiganu Haina Phongdorakli. Hauzik Oiriba Leba Ki Phibam Asida Kanagumba Kanagumbi Natraga Loop Amane Hekta Kongjang Changsilapa Matamda Mahiloi Sang Singbo Tingjin Bayaba Kongjang Tawbidanaba Amasung Exam da Asoi Angam Yaudana Pangthoknaba Amata Oina Puna Hotnaminasi Haina Coordinating Committee on Disturbance Free Education John Demand Thadorakpa Cherolamana Hari. Cherolasina Makhatana Haribana, Manipur University na Lauduna University Asida affiliate Tauba, College Singi Pangtokpa BAPSC Amasung, BCom 6th semester gi exam Asi Yamna Maru Ebe exam Amani. Hairiba exam sing Asi pass Tauruba Matung,Ikuidana Haidokiba, Kuwait ki entrance ki mark ki matung inna tongan ba university singda PG tamnaba apply tawgadoribani. Karigumba phibam amana hekta exam asi thengthana pangthokpa amadi exam haidokpada thengthakhrabadi miyoi lising kharagi punsi mangba yai. Committee asina sui English ngani shupna nipandagi hauna July mangabu lamdam asige mahai masing tambagi maphamda ayat apan yekhai thingai pidaba mafam haiba campaign changsinduna laklibani. Maramaduna Hauzik Oriba Leba ki Pibam Asida Kanagumba Natraga Loop Amana Mahilo Shangshingbo Tingbaya Bakunjang Taubidanaba Apil Tauri Hari. India Amasung Pakistan Anigi Muknaba Hena Chautorokpa Yari August Thadagi China na Pakistan da Steel Fighter Jet Piba Horagani Hari. Pahagam Thaudok Matung India Amasung Pakistan Lebak Anigi Muknaba Asi Amuke Hena Chautorokpa Yana Lady. India na Pakistan ki mathakta chathaba attack aya defend tawnaba amasung Pakistan na India da akan mamong da attack chathaba ngamnaba gi damang China na saba 40Z-35A steel fighter jet lakleba August thadagi Pakistan da piba horagani hari agency gi pauna haribana steel fighter sing asi China na chada yankai discount oina aduga easy payment term da Beijing na Pakistan da pigadamani Pakistan ki maikedagi su defense ki budget asi hana leiramba senfam adudagi chada kun henga crane steel fighter warplane sing asi pidringi gi mang oinana Pakistan ki pilot kaya China da training tawba hawkre Pakistan ki air force ki maikedagi su hairiba steel fighter warplane sing asi leiragani haibagi clearance ama China da pikre
Pahagam attack matungi India-gi oinasu still fighter warplanesing lainaba akan mamongda tharang tawribani. India-gi oinadi still fighter warplanesing asi lainaba Russia-gi maiketagi offer tawrakhrei. Adubu India-na Russia amasung America lebak ani asidagi still fighter warplanesing leibagi matangda hauzik phawba final oidri. Adubu athuba matamda India-gi maiketagi final oiraba yai hadi. China-gi maiketagi Pakistan-da nakoinana Tongshinduna India-ga langthainariba asida military-gi potlam kaya leptana pibagi thabak chathari. Pahagam attack matungda India-na Pakistan-gi lamkhai lansinnaba terrorist-singgi mathakta chathakiba Operation Sindur adu defend tawnaba China-gi maiketagi Pakistan-da Z-taragi Sea Fighter SQ-9 Air Defense System amasung PL-15 missile yauna Chinese-gi maiketagi hardware kaya supply tawkhibani adubu hairiba China-gi military-gi potlamsing adu ayambana fail oikhibani. India Manipur-gi moknariba asigi political solution puraknaba honabana achumba khongthang oigani haina amukona phongdorakli. India lengangna awang nongpok lamdangi manung chanba Manipur-da hauzik oiriba midyeng asigi mahutta India Manipur moknaba asigi political solution ama puraknaba haibasina achumba khongthang oigani. Masida natana atopa lambi leiroi haina amukona thadorakpa cherol mana hari. Cherola sina makhatana haribana India lengaki maikai khaiba thosil ama lisang sina Manipur-gi kanglup phurup singbu tokhaiba agenda da yumpham oiduna amukhana tasin punchinbe yaroidaba mongda thamba horakli. Yalho phurup kanglup shingi thamoida amana amabu warau hanba pokhanduna yengthinabagi hu kamsinduna divisive policy sanari. Masina ngasidi nungsi chanana punna hingminabagi mari adu thadakadawre. Ningsing bathoktraba matamdagi khunjaw handuna laichaw handuna malemgi phurup singi mamangda mating leina khosem leisem lakkibani. Malemda aikhoigi boundary yatun lengak lakkiba hingminari bakanglo phurup aikhoi pumnamak asi ngasidi khaibung khaidoknaba honaribani. Thadoksing asigi manungdagi English ngani shumna amagi June 13 Bangkok Declaration lakkibani. Declaration aduna ceasefire extension without territorial limit haiba Manipur sokpa yaba wahi yaurakpadagi declaration asigi mayokta amukona masi yaroi hingminari basigi nushi mari kanana su thadatpa ngamloi punna hingminari basingi lam kanana su thugaiba yaroi thugaina bohonarapa khudimak amukona protest tori June 13 asi Manipurna apunbagi saktambu thugaina bohonaba thawongi mayokta protest toduna miyamgi ihau sagatmina kibanumini Numit asibu amukona protest day against the divisive policy of Government of India haina ningshing yuna lakli. Ngasisu numit asibu ningshing minaduna apunbagi iramdam ngaknaba achetpa warep longminaduna thaugai pangminari haidi. India lengana haisingna amadi mapungfana apunba amadi lamgi ngamkhai asi hek thugaiba ngamkhibada aikoi hingminari bayalhau phurup kanglup amata chithadana mutkigani. Punna mutkinaba thaurang asi aronba policy amat oina chathai. Asingumba India lengaki aronba thausil asi ching tamgi punna hingminariba yalau phurup kanglup aikhoi khudimagna chap manaba lingjega loinana thengnamina haudrabadi punna mutkhirgani. Hingminariba singi pangal leiraroi matam chupada minai naithangi punsi marelda tungi mirolna hinghauragani. English ngani shubna amagi June 13 Indiana Manipur-gi punna hingminariba mari thadanaba honaraliba asi ngasidadi amuke hena pakthok chawthorakli. Ngasidi hingminariba kanglup maselgi marakta kanglup amakaktanga nushinadanaba khana chaina hanba honabagi mahutta kanglup mayam amagi manungda amaga khana hanaba honabada Manipur asi mai hona chakli. India lengakna Manipurda khaibung tahanaba thawong chathaduna masel hanabagi chathariba policy asi handokadabani. Ngasi Manipurda oiriba phibam asi wairoi shingpiba haibasi aikhoigi aroiba divisive policy handokpa pukchel sengna amadi lebaki sakti sizinaduna illegal immigrants sing taktokpa chingi lamgi saruk shing ningthina niyom chumna sizinaduna chakwat hanaba honaba loinana political gi oiba solution piduna India Manipur gi muknaba loishillaba khaktada oithokani. Wafam sing asigi ona tainabada Indiana hojik chathariba policy asi asum chathaduna leirabadi ingtapa habidu leiraroi hainasu phongdorakli. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Aroibada marueba pau amuka hana pizari. Dr. Ani amadi nupi amagasu nauna COVID positive oire puna positive case manga sukhrei.
Kanan Thadokhannaba Chatpada Governorna MLA Kunmangada Kari Hairakpage Sengna Paudamnaba Congress Taksilakli. Ahmedabad Krasta Manipur dagi cabin crew member anina lekhidabada lup kayana awaba phongdorakli. Matang asida Loyalam E-PAO na namitangi pau pibil lezare tabiri ba khudimako amuka hana khurumjari.